miss tawgani chahi ahum se dum chatlaktre ningol chakoubase ko. You know just what you do to me. Hello everyone, happy Diwali. Khara di thenge ko Diwali loi khare do mayam aina Diwali da khara hong na poche khara lauba adu mayam da ucharake amama tawraga sigegi diya thana be achoba ma laure sisu yam hong na lupa chani gi manung na phangmani adugegi si candle holder ama laure ko sise combo ni sisu candle holder ma khoi tea light candle do adu do thana bagini makagi siga ko dum sumaina decorative thamaga su yai natraga ising hapaga lei thamaga su ya yam thina phajaba da oigare adugegi hong su honga chani janghai gi manung da si se phangakpane asi matung da ko adugegi si se tea light holder se asi su set mari gi ni set mari ni asi su yam hong na khoi gi cham janghai su yaudabani yam hong na phange asi se Jio Mart te lorak pani sisu 180 rupees da pura set phangmani adugegi asi su 99 rupees ki almost 50 khag yaw resiga yam hong na phange du matung da ko aina khara yan na bai latkan khara lau bani asi su yam sathina hong bai dina 230 rupees da phangmani set mari gini adugegi lei sisu ko yam aseng ma male plastic su yam phaba plastic na sema adugegi ya laga su kya khuphaja ma oyaba adugegi ko quality price sisu yam thina hong ba yam chana basu phang khare adu matung da aina asi se kai hani akhoigi lei tham ising hapaga lei thamaga adugegi candle tea light candle than ba yana bai table da asi ama lo bani size te kitang pe doi su maman gi hisab ta di ko pot su yam phai khar lum tak tawraga ko to aseng ma brass ti na te asi sing se gold pel taw bangak tani nu matung da hajiki latkan do ama lo re ko asi myam se hajiki bell gi duga hapna bai ni aba wall da hang taw na bai du matung da si tea light candle holder lotus ki design da law re si su yam hu na phangba ma ore ko da ma'am overall aigi handak ki Diwali gi purchase se ko asi punamak se lising ama gi manung da punamak se law bani Diwali ki ngahatang mapanda khoi thosi na hainari do lotion badi sum kap sab lotion le ko ngatang mapanda thorisi mayam da su mapan gi light de bom thaba kai kai do mayam da ying halakke magala chalo sendelo to डर लगता है हाँ की ब्रांड है चिंगू भी चिंगल लो खरा का तो जारो इने चिंगू ने मनु वाला चिंगल लो खरा Bibide macano di
thang lên, khitang thang lên. Anh thuốc nặc na pai daw. Si kay pod na? Onion. 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 Pwede na kayo mani? अच्छे से बोलो. Onion. 지가 제고. 지가 뭐만 제가. 뭐마다 제가. 어요요 나테 오니. On. Onion. Hi everyone, welcome and welcome back to my channel. Mayam nunganaribo. Ngasi se ningon chakoba numit ni mayam. Mayam su chatnaram gani do. Akoi gidi ko chatkadaba do. Yum dedi haire ningon chakoba handak tawni do. Date se fix keke tawlo eraga ko. Nupa mayum da yum mang thorak tana. Koi ibo kama lay hidana. Masa lay hidre duna. Haido khare amuk. Ado yung senga matungda sorate ke lora matungda chatkani chatpado haji akhoi anum haina pada date se fix amadi tawre aduga chalurani do ene sagon sen tabaga ko akhoi sagon sen tabasina numittu ga di tawdre nga chak cha da banina akhoi su cha de ipamron da su cha da banina ne adu numitto duna adu numittu di tawdre do haji amu hapta ama mukti chonthar aga mukta urani ado bam chattore ningon chakoba yaw dore hena yam di harawi ko ado haraw badi harawi yamna angang yaw ba angang sa ina miron ba 2022 de miron ba sa adu matung de amho chatri aba adu gi papa su lay gidre adu dum chahi ahum dum tora dum chahi ahum pha gare do handak chahi sidi chahi mari pha ba siga ko si chahi sidi chatkani mama na su yam haire handak yaw da ba ya de na do yamna di harawe do papa yam mista ugani agi papa yam mista ugani chahi ahum sedum chatlak training on chakaw base ko aduge gi hojik handak taw basi ga su papa yaw roi adugagi dadasu magi thabung mafamda laibanina masu handak yaudre mase kudri ko chuti hangiba durga puja matamna ma lami to chuti se sangde na mase dum hangare do mathang chahi di mangjau na haira thamhani ningon chakau pati anyhow koi mayam punamak punsi hai na ko asini da makata na dum continue tawge ko si ngasi hayang chatpe numitsu ay dum namjarakke adugagi ada chalaga su mathen makoi kai kai tawba su mayam da ucharakke adugagi akhoi nene chawbi adugagi che chawbi oi mayam lakani moi su loi na aina mataraga namakani amda su ulakani da mayam makha ta na dum yengbi